Manipuri Wari Pambi Channel na tabiriba pumnamakpu amuh hana taramna okchari ngasisu mayamni ngaihak pothananabagidamak anauba horror story amakak pudun laksari. Horror story sige mami Mihatpa Lairi. Horror story sige writer Laisram Arun. Hujik taminarasi ngasi amuk mayamni ngaihak pothananabagidamak pudun laksari ba anauba horror story Mihatpa Lairi. Matam amada Shyam, Kanhai amasung Romesh kauba yamna luna tinaba marup ahum khak lerami. Makoigi khul adudagi thangnaba khulda nongma bol sanaba yengminaroraga punna halakminarami. Shyam amasung Kanhai mathang makoigi yumda sanghaure aduga Romesh ki yumdi khajitang makoigi yum aduga thamnabana Romesh to mathanata laglami. Makoigi khulado yumsu pangyam yamna taade aduga yum amaga su lana lay uwa marang kaina hawi lambi dami kaya satti ihang hangi aduga asauba upal lambi gi mataida marang kaina hauri matamdo numidang wairam oisilakle numitna sinjada tapna haidakre Romesh mathanata parap lambi aduda lai khangaudana asauba khongnang pambi amagi makhongda amanba lairik amakhak taduna lairibado Romesh na urami. Romesh na parap changsenduna kanagi lairik no sida amuk kahori sina angang singira ahal gira haiduna murum solaga manakta changsenduna lairik ado lokhatuna yenglui. Mamli ba mafam aduda Romesh na lairik adugi cover da punsida nungaiba phangnanaba amata ngairaba aronba lambi haina sauna tharibado he urubada masidi makalamagi lairik nine masidi yumda purage yenglurage haiduna parap yumta nala yum yaurakpaga Romesh na lairik ado mahaki table mathakta thammaga mahaki pirol ado hongdo pirol hongdok loibaga Romesh na mahaki share aduda famduna lairik ado ahanba lamai ado hangdok lui ani suba lamai da asumna iri punsida nungaiba phangnanabagi aronba mantra lairik ase mi ani suna paminaba yade supnagi mi amakhaktana pagadabani madusu numidang pung 12 gi matungda natrabadi lairik ase pabagi karimata kanaba lairoi lairik ase gi manungda mayek amata su ubu phangloi. Romesh na wakhalda mon khalli aduga masibu pung 12 gi matungda paba asumba lairik ti soidana oiraroi masida iribado chumbra yengningduna Romesh na lamai khara haidoktuna lairik adugi manungda yengloi adubu oina ahangba oina loina lei mayek amata su u phangde. Romesh handakti thajare soidana horen numidang tuminna mathanata lairik ado paraga punsida khwaidagi nungaiba ina kaira khunba lanthum marang kaina paiba adugumba misak ama oiragadabani. Magi awaba ubiduna isorna sinbirakliba pumnamakni khanduna Romesh wakhal nungaina numidangi sa ising sathoklaga moda nungaina ngaihaktang tumtharui. Numidang pung 12 hek tabaga mahakna mahakki gari da thamkhiba alamado khongla Romesh wakhal nungaina puklauna hugatli aduga mai mit ado khara ising asengbana tathoga mahakki siada phamthei aduga lairik ado pananabagidamag thorang tawi. Ahanbada Romesh na khajitang masada singnaba phawbadagi lairik adigi manungda hana hangdoktuna yengi hanana ukhidaba lairik mayek sing hojikti loina lairik lamai khudingi mayek kayamuk iribado Romesh na ubada lairik sida hairi wad sidi asumba ngaktani ai mathang parage punsida khwaidagi nungaiba mi haibado oinana bahonarage khanduna lairik ado mathang hangdoktuna paba hora lairik adugi ahum suba lamai gi mathakta sumna iri. Ahanbada masak matau fajarabi nupi ama kauthoknanaba mantra madugi matungda nupi aduda aigi apama khudingmak nupi aduna pigani nupi ado kauthoknanabagi mantra hairaga asauba mayekna wahi khara iri. Romesh wakhal yamna nungaibaga loinana wakhal khara amuk khala karigumba ina mantra si soladuna masak matau fajarabi nupi ama inakta thoraklabadi
maga soidana wari khara sanagani thenglaba ahing asida maga wari sanabado ima babana thangnaba kadagi taragana karino manglaknaribra haina pakhatuna ima do chatlauna chinsilakani ado nupi ado amuk ukhrabadi ima aduna aibo amuk kari khangani udragana aibo angaubuna soiro lolibani khanduna pabung amuk haudoktuna ahing asida koilang langgani adudi ai kamdaugani imana su babana su taroidaba mapanda thoklaga tuminna nupi ado kauthoklaga aigi apamba khara nihaurage masi khalladuna Romeshna mahaki lemten ado sukhatle lairik aduga loinana tuminna mapalda thorakle makoigi sangoida hangam lokpagi hangam mayam ama paiduna lairiba adugi manakta sangselaknaga Romeshna tapna lemten ado thamlaga lairik ado hangdoklaga lairik aduda iriba mantra do mathang pathara i mantra do hek paba loiba maktada Romesh ki mamangda masak matau fazarabi nupi ama satlauna sanglaklammi Romesh khangpre khangi adubu masadu nungaibadi fauri Romeshna satlauna mahakki lemtena do kharwangna thanganaga nupi adugi masakto yenglui masak matau fazarabi laisabi adugi saktam ado urubada Romesh masada karigumba kharati fauri nupi aduna nangbu kari pambage haina Romeshta hanglaklamni Romeshna ipan panthadana yaragadi sana lupa khaujau amakhakta aingonda pinabiramu laisabi aduna khaujau amakhakta nate nangi nasana sulfawge haktakta kaithoktuna saba ngamnaroidaba naralna thum sana lupa khaujau kaya aina piramgani nupi aduna khara nakna Romesh ki manakta sangselaknaga Romeshta kolakhi Romesh su sana lupa mayam ama piramgani haibadugi wakhalda maksu kumatkiduna nupi aduda hekkolui kanghaudana nupi aduna Romesh ki ngaksamda mahaki maya aduna yamna kanna chiglakhi Romesh lauge tawrakpa haktada nupi aduna makut aduna masil adom melaga Romesh ki mangaksamada hanjin chiktuna pi chuplammi Romesh ki mapana ayuk ngana yahurakpada sangoi aduda masanupa Romeshna siduna leiramba adudadi mayam laikai mayam tananaba lauraga kanna kamna launaraklami pawado mathang sandokiduna Romesh ki marup Shyam amasung Kanhai gi mafamdasu yauki kudakta makoinimak Romesh khoida selaklami makoini su Romesh ki koladuna yamna kaplammi makoini na yenglakpada Romesh ki manakta laik amata aduna lairibado urammi laik adugi cover mathak aduda punsida nungaiba phangnanabagi damak aronba pambai haina taungna tharibado urammi maduda Shyamna laik ado sataungna lokhalami Shyamna laik ado mathang hangdoktun yenglakpada laik manung adudi ihang hangi karimata ide ani subalamayda punsida nungaiba phangnanabagi damak laik ase numidangi pung 12 gi matungda nathanata pagadabani haina iribado urammi Shyam mapukningda yamna singnaramni khudakta lairik ado mahakna Romesh ki kada lona thamjilure Romesh ki asiba chang ado sanskar tauba Shyam amasung Kanhai marup ani ado punna yauminare loiraba matungda Romesh ki kada sanglakta mahakna thamlamba lairik ado uduna makoyani hanminaraklamni lambida Kanhai na hai itaw Romesh na laikidabase lairik ase parubadagi soidana oiramgani aduna lairik ase asumba lairik mande aduna kadaidano ama langthokrasi hairakpada Shyamna yaramde Kanhaina tawgano marup aikhoigi marup Romesh na laikidriba misi se lairik ase parubadagi soidana oigani aduna kadai piro lairik to langthokrage haiduna Shyamgi makhutagi Kanhaina lairik ado munnana bhonai Shyamna tawnu marup adumna tawnagumse marup oina adum tinaraga saunanaba nungsinadana lambi silakano tasengna nang khaktang nungainingbugi wakhal ado khalakano aina laik ase paraga nungairabadi marup amana nungairabadi nangi su saruk yauroidaro laik se ngasidi ai pukhrage nangonda hayeng amuk pirba supirake haiduna makhoini marai yetnaramni Shyamna lairik ado mahakna hana thengnabani aduna mahakna hana pagadabani adubu Kanhaina hairabana lairik ado paruganu lairik ado langtho usi haibani
asumna kanna yetnaraklabada upai leitrabada kanhai ado ningba kaina yumda halakhi lairik ado Shyamna paihore kanhaina yum yauraga wakhal se kaya amuk khalli aigi marup Romesh laikhidre aduga hayengna aigi marup kanhai amuk leitre haibagi pau tarkadauri ai kaidosige haina matomtana kayar khanna khalli ngasi numidang pung baro matungdadi lairik ado mahakna soidana parudauri karigumba afaba oiduna mahakna nuwaijarabadi aigi susaruk yauribani nataduna marup Romesh ki dasa se mangunda tarabadi kamdauba mase khallaba tungda kanhaina makoiga thangnaba khulladu da laiba yamna ahaloiraba jadu mantra patik chana haiba maiba amakak lerami maiba aduga tanabaduna amata ngairaba upai oiragani khanduna kanhaina mayumda changlaga sel khara lauto ure aduga yamna thuna thangnaba khulda laiba maiba adugi mayumda satkhirami maiba adugi manak yaurabada mahakki marup Romeshta ngarang thokriba aduga lairik aduda idiba lairik adu phangbagi warina singba kupna lirami wari singado taraba matungda maiba aduna o lairik ado soidana ningamdana sikhiba kanagumbi amana onba lairik soidana oiramgani nangi marup adugi punsibusu kannanaba aduga fatraba atama adubusu Santi oihan kinanabagi damak wari ado aina ngonda hairage aduga aina pot khara supi gani mado nangna tawgadabani asi hairaduna maibana mangonda wari khara su takle aduga utmanba karigumba posak khara su kanhaida maiba aduna sinarami madugi matungda kanhaida maiba aduna una semba jantra ama mahaki khudangda sijinannabasu pirami maibadugi matik chaba awama kanhaina piramlaga yumtana parprap lakhi somdana Shyamado wakhal nungaina namidangi pung baro taba ngaiduna laikre namidangi pung baro tabaga mathanta mahaksu mahaki kado thonglon sillaga tuminna lairik ado panana bathorang tawra I lairik ado hangdoktuna pung baro matung aduda mahakna mantra do mathang solakpa matam aduda khanghaudana mahakki manakta masak matau fazarabi laisabi ado hanagumna chungthoraklami Shyam khangprek khangduna phamung mathakta chungkhatli Shyamna tawriba thabak khudikmak ado ngasaina nganna kanhaina lona makoida laktuna mahakki thoknaugi ohoba duda loni yenglibani kanhaigi masada maiba aduna pirakhiba jantra ado siba maramna nupi aduna su mahak lei haibase khangmangamlamde nupi aduna Shyamda kiganu ai kaimata tawroye ai nangi nungaina nabagi damak karigumba khara pige la ibani nang kari pambage hanglakpada Shyamna mahaksu Romesh ki matawgumna aigi ponsida nungai ai fana leina nabagi damak sana lupa khaujau mayam ama pinabiramu airakhi matam aduda kanhaina Shyamgi thong ato tapna namduna yengi adubu manungda pona thai pung ado hangdokpa yade kaukhai sira khalli adubu sanaribu wari ado ongtang tage haiduna mana ado amuka thangjila I nupi aduna haira I nangi apamba khudingmak loina pirage khanduna aihak laklibani adubu thabakasidi imungda pangthokpa tawheide mapanda thoksi mapanda nangi apambado loina piramlage hairakpada Shyamado harau mankhiduna phamung mathaktegi akibaka loina thadoktuna satnauna kumthara I aduga mana mang thaduna pona ado hangdo I aduga thong adudagi parap nupi aduga makoini thongminar I kanhaidi masi amada tuminga leisinduna lei kari tawribage kupna yengli nupi aduna Shyambu makoigi sumang matonda hauriba lei pambi sing adugi manakta na puthoraklami aduga Shyamgi manakta tapna sangsilaklami Shyamda konge haiduna nupi aduna hek tawrakpa maktuda kanhayado masi amadagi fatlaw chongthoraklami aduga ngaikho nupi ngaikho makoini makhangprek khangladuna kanano haiduna yengthoknaraklami Shyamna kanhai nang mani ai leiringaida nupi nangna aigi marup Shyamgi thawai lauba oithoktabani matamaduda nupi aduna khangna nokaduna fare adudi nakoini makki thawai laubu tare hairaduna kanhaida amuk songsilaklami
ken haina yamna thuna maiba aduna pirakpa ut ado mahakki pocket tagi thuna lauthok nupi aduda khangchai sai silakpada ayoi ma haina nupi ado phamthakhirami kan haya khanglabra hojikti aigi tawbu ngambado nang khanglaba natra karigino nangna aigi marup ani bu hatna na bu honariba madugi maram sengna hairau asi hairaga kan haina mahakki pocket tagi amuksu utlado nupi aduda sai silami nupi ado amuksu kablamni aiso aidana haijage haiduna kapla duna mahakna hairaklami matam aduda aina nakoigi khul asida aigi imanabi ama unaba lakhi aina lakhibado aigi awat balairi khara imanabi adudagi waiba lakhibani mangondagi aigi darkar oiba laik sangado lauduna lambida halakhi mana kunjin phawbu thindorakhi madugi matungna mahak leihorabada ei ithantana lambida parap ithanta lakhi asukpa khonang pambi hauba mafam ado yorakpada kadai dagi no khangdaba nupa ani khak thorakhi makoina aigi lambi thatki aina su sauduna makoida kari no khara nganglui adudagi aibu phaduna makoina urak asida singsenki aibu manghanna ba honarakpada aina yamna kanna kanbina ba haiduna lauki matungna makoina manak ado aida lairamba akanba posak amana aigi kokta surakhi ai wakhal mangduna ngahak taduna laiki aina gyan tarakpada isa se kokase ingna hingsa na soklamki aduga mi phatasing aduna aibu otnai khibagi hakchang asisu yamna warami matang aduda aina yengkhibada nupa ohum khak lakpado aina urami satpadi ngamda urak adudagi makoina aigi inak yausilakpa matamda aina kana no aigi thawai se amta kanbiu haina lauzakhi nupa ohum aduna kanbibagi mahutta aigi khonjel ado taraga magi thokpa kanna senakhi aina makoi ohumbu warukhi ai mafam aduda satpa lengma ngamdara kokasi i yamna thokman khibana ai mafam aduda kanbina ba kana siyaudana thawai thakhi aigi thawai aduna aigi asiba haksangi nakta lairiba laik sang aduda yenglaga thamoi sokna kapchakhi upai leitraba aigi thawaina aigi lairik aduda sangkhi aduga lairik aduna maram oiraga nakoi bu hatkani haina aina wasakhi shyamna chumi ai ningsinglakle numito aikoigi thangnaba khulda ahanba football match hawdokpa numit ado yengluraga aikoi halakhibani khonjel ado tasengna asukpa umang adudagi kanagumbi amana laurukani haibase aikoi adumna sukhan khalludabani aidi aigi maruksingda khonjel ado lakbe maikai aduda haipet changduna yengningshibani wado haiba nangdringai aigi marup romesh na hana khangchen khibaduda aikoi sumagi tung induna chen khibani nupi aduna phuk haugalakduna haujikti wari sanaduna laibagi matam natre laman khumbagi aigi wasuk ngakpa matamni haiduna shyamgi maikaida nupi aduna khangchong silakhi matam aduda kan haina yamna thuna shyamgi makhutta pairiba laik ado sat launa lauraga mahake pocket gi maikhet puthoktuna laik ado mai thaba horaklamni laik ado mai hek tharakpada nupi ado kapna ona thoina leimaida laubu khongba horaklamni laik aduna mai hek chakpa loisilakpada nupi ado mahaki atama ado tapna chakliba laiki mairi manungda sangkhiduna adumak mangkhre asumna gya losing leiru misakama kan haina oirambana mahaki marup shyamgi punsibu kanba ngamhauki ningamdana sikraba nupi adugi hawaisu atama ado santi fangduna sargada yaubu ngamkhre shyam amasung kan haina mahaki marup romesh ki thawai budi matam chana kanba ngamhaudabagi damak mahaki marup romesh ku kauduna thamoi sokna kapinakhi